Image Powdam Yang View Singbo Hanbada Tamkuma Norimna Taram Noxabolina Kurumjari Nasigi Morobe Powda Impal West Ki Maitram the Hangba Anova COVID-19 Care Center Nasi Sinister and Birena Yexin Crate BJP Lengana Anish Watamgi Sasan Tropa Sayama Parkpagi from Bangtok Crate Loinana Lunkan Sokna Amasung Trisamal Waterfall Tourist Spot Oina Semgat Pinaba Lenga Puning Singsilagni Howzi Mapung Pau Lobirasi Impal West Ki Maitramda Laiba Unakon Hangba Anova COVID-19 Care Center Nasi Semester and Birena Yexin Crate Center Singarang Dagi patient Nipuga Nipan admit Tawtuna Matauta Hokrabani Manipura COVID-19 case Masing Hengelik Ibasi Quarantine Center Singa Taxi Kasi Naknadaba Protocol Tugai Badagini Haina Semester Nungang Pongdoke Taxi Kasi Nakdaba Inmet Nipan Zelo Tazin Kre Hainasu Semester Panki Semester na MLA Singh CSO Singh Amadi Mayoroi Loop Singh na Quarantine Center Singh da Laiba Inmet Singh da Safety Guidelines Singh Nakna Satnaba Awareness Speed Basida Tagat Pongdoke Unakoda Covid Care Center Asida Pamu Sahum Pawa Lehenaba Pandam Tamli Center Asiga Jenims Kaktagada Covid Hospital Oinaba Honari Rimsta Hosik Laiba Anavasing Asi Discharge Tower Lorma Matung Rimsta Covid patient Amata Loro Haina Semester na Haike COVID-19 ki oigiba phim asida State Consultative Committee meeting asi pangthok laga khanagani hainasu semester na phongdoki mapandagi halakpagi masing hanthana bakanna yengsili marik asida state asida hojik phawda COVID-19 positive oiba masing punna samri ga 38 yaukhre masi ngarang Jenimsta mioi chatruk ka nifuk mapan test tawda mioi kunmathoi positive oiramba aduga Rimsta mioi samri ga yakhai mari gi sample test tawda mioi 13 positive oiramba punna 13 case thengnakiba adudagini hojik COVID-19 active case sahum kunthra yore aduga naba phakibana marfuga mapanni Kaksing district ki deputy commissioner thokpa district asigi oina ngarang June 23 nibidang pung 10 phawda laikiba quarantine center summary report ki matung ina district asida community quarantine center kunmanga amadi institutional quarantine center amada apunba inmates isingamaga satruk kunga taret quarantine tawduna laibagi manungda quarantine da laiba matam loiduna amadi COVID-19 test result ta negative oibidagi amasung positive oibidagi isolation ward thamkiba masingna satret ka humbuda taruk sukre housing quarantine center singda inmate sanipan ga yankhai mathoi leiri district asigi COVID-19 positive oikiba singi masingna kunthra ga mari ni aduga containment zone masingna taruk ni hairi Manipura delimitation tawgani haina tharang toriba si ing lisingani ga subna mapan gi mikok thibada yumpham orga pangthok pasuya yaroi ing lisingani subna kunmathoi gi mikok thibada yumpham orga pangthok pana achumba khongthang oigani haina Communist Party of India Thawal District Council gi miphamna warep lawkhre ngarang pangthokhiba District Council meeting aduda delimitation gi matang da kupna khanai ki loinana lengak paibada yauriba political party na apunba political party gi mifam ko biduna nithina khana biduna nainaba sumgani maduna taduna lisingani sumna amagi aranba mikok thibada delimitation satharabadi aranba khongthang oigani masigi ramak Manipur leiba political parties sing amadi civil society organization punamakna nithina khana bu mathau tai loinana Thawal amadi Kaksing district ki assembly segment taret outer the yauriba sei inner the yahon binabasu district council na akan baware laure hairi ngasi social distance thamduna ICDS Jirbamna Anganwadi center gi sana thakna polum sing Jirbam gi singdong lekai da yanthokre legakna thokkibagi order amagi matung ina yumthong khudingda yahonnabagi damakta Anganwadi center singda Hawaii Musori sana amadi Mangalna singba sing lockdown manungdasu ICDS ki karmi singna leptana sana thakna polum sing worker singda yanthokki masigi matangda B. Sunamani Sharma, CDPO ICDS Jirbam Haikibada,
Anganwadi Supplementary Nutrition Program SNP gi makhada Anganwadi Center singda food items sing asi ngarang dagi hauna yenthok saba haujakhibani ngasi su yenthok sari aikoina pijariba polum sing asi sector wise oina pijabani haida polum sing asi amuk center singda yahullaga amuk yum da door to door satlaga beneficiary sahi ahumdagi taruk pawi manungda leiba angang sing amadi pregnant women loinana selective mother singda take home ration pina bahonabani hanadagi satharakpa lockdown manungda su social distance gakna satharakchar bani haiki ICDS ki supervisor Omila amadi Sandrika amasung staff sing su saruk yaki Bharat Vikas Parishad Waugai Sakha ki president Waugai Thingel Lekai dagi Kaisham Zentana Wagai High School da hangliba community quarantine center da face mask kudol tamkhre Kaisham Zentana quarantine center asida face mask sahum asi kudol tamkhibani Housing sagalakpa amadi nong tadabuna mafam ayambada lairiba turel amadi pukri sing ising kangkhibana maram oiduna khabo kendragi miyam amadi anek lokpi tawriba lomi sing dasu awaba kamarum mayok narakpa maramna ikai khumnariba Manipur Minister N Biren gi pautang matung ina Thengkhang Kayarak Water Resources Department gi staff sing yauna satuna Mapitel Hills Range da lairiba Mapau Dam Thawal Dam amadi Nongpo Kaithel Mambi da lairiba Thawal Barrage dagi ising thanaba honaduna lakba do ngasi ayuktagi ising thaba hore lomi singna lobukta kumduna ising yorukpa ngaibiro haina BJP Manipur Pradesh ki former Vice President Thoksom Jadamunina foundorok lei Water Resources Department WRD ki staff sing Remai Alimai Additional CE1 LTCOM EETPD2 amasung I Ranbir Singh AETPD4 ga loinana Nongpo Kaithel Manbi Dam da satuna ngasi ising tharba matung TH Jadumunina makhata na haikibada Mapau Dam dagi ising tharak laga Kaithel Manbi Dam Thawal Barrage gi shutter sing loinamak Hadraga Thamlaba Matung, Isingi level asina meter sanipan Yobra Matung da left canal gi shutter asi Singhatuna, Ising asi Tagadabada Mamangda Thengkhang Kayarak Thanam Honabra Isingi level Yodabadagi Tabangam dana Lakbadu Ngasidi, Mai Pangna Ising Tabangamle, Kabo Kendragi, Awaba Mayok River Lomi Sing Amadi, Thawal District Tongan Ba Kendragi, Lomi Sing Su, Awaba Koklagani, Masigidamak, Lomi Miamgi, Mahut Sinduna. TH Jadumunina Chief Minister amadi Chief Engineer amasung WRD Department staff singbu thagatpa phongdorokle Thengkhang Kayarak ising pina honabada mamlak tawdo ngasi sing sabchana ising chana pire lep maintenance ising thadoptuna je khoigi aigi kham kendragi lomi sing wari myam do kolgani haina thajab thamjeri loidana Thawal district ki kendra mana puna kendra tawkisu lomi praja singi Sing what later have said that Tanzania Lomi Prajagi Mochilaga Manipur Chief Minister Hanya later and Tagacho Honutari Center da Narendra Modi na lusingba BJP lengakna sasan torokpa anisba tamgi sahi ama mapung pharak pagi thoram amang ngasi BJP Tenupon Mandal na sendona Tenupon district ki Kopinom Hall pale da pangthokre thoram adu da BJP Manipur Pradesh ki Hadak the state president when a Kankraba, Professor S. Tikena Atoiba Mitunglen, BJP Manipur Pradesh Vice President ISS Benjamin Martina Thoram Mapu, Loinana, BJP National Mahila Morcha Vice President Sardar Devi Amadi, BJP National Council member Yanglet Hawkimna Akanaba Mitunglen Singh when a Saruyaki. ADC Sanel ADC members Singh Amadi, Tongan BJP Sakna Ibatong Singh the Saruyadano Pangtokibanga Sigi Thoram Aduda, Atoiba Mitunglen, Waikibagi, Viral Pierduna. Professor S. Tikena Hai BJP bu Hena Pangal Kakat Hanba Amade Apapa Party Ama Oinaba Ohenba Haibasi Aikoi Karyakarta Kuringmaki Todangni Maramasina Aikoina BJP gi Maramda Amadi BJP na Miam Gidamak Pakat Libat Tabak Thoram Singasi Nainaduna Makong Sengna Kangbagi Matau Tai Haiduna Party gi Maramda Wapam Kiasu Fondoke True nationalist amagi nationalism the ngausiba nationalism committee the party amga koi manasing no mayam thenga hai aman tam tiam thenga le ko particularly say article 370 no to ge academy say to thala to ge
lấy một sinh thiên thật sự ai có cái scope xe party mà nó có cái scope xe số cái mà tích sao vậy Prithivi cái lấy cái xe party là tiền Prithivi cái party political party cũng nằm xe machine tàu đi xe machine mai cái tông ăn cái particular area mà bắt tàu nè whereas BJPD particular individual mà minimum pok thì nó mang được cái before bar tàu tụi nó này mà nó sáng mà cũng chỉ lấy cái một sinh cái này after bar tàu bao cái scope xe xí này là BJP qua cái thil morang purel imphal le leiba leimrol khorjai kol leikol na kumja 2020 ki January amadagi leptana sathrak liba layoi khraba ai bi takhelam thoibi debi gi chamrak suba mapo kumon thorom gi manung sanna wari masa pabgi thorom ama ngasi pangthokre lamyan bi ai bi asina pamjaram ba nupi ai bi singbu yokhat chaba amadi lamlam asigi ai bi singna manipuri khuna gi namak Karingumba Kardang Waribasu, Taurang Yaba Hibasi, Pandamda, Thoramasi, Sinjabani, Nasigi Thoramduda, Laikoli President Catherine Mayum, Subadhani, Debina, Thoramapu, Oiduna, Laikolgi, Masak Naibal, Aibi Kayana, Warimasa, Patoki. Tenopolistic Manung Sanba, Aimol, Kaluna, Kundariba, Lamdamasigi, Yamnamak, Ningtiraba, Miami Puning, Sixninga, wherever waterfall ani. Lungkan Sukna amasung Tuishamol asi Manipur legakna tourist spot oina sengbat view haina Aimol Tribe Unit Manipur atumgi President S Munthui Reng Aimol na phongdrok lei Aimol Tribe Unit Manipur atum Aimol Students Unit Manipur asum amasung Aimol nungaiwar AN ahumna punna khusamnaduna paumi singa loinena Lungkang Sukna amasung Tuishamol waterfall ani SC yangsin kongsat ama sanminakhi kongsat aduga mari leinana Aimol Tribe Union Manipur President S Munthui Rengna paumising da hai palel kaithin dagi kha nokpok ta kilometer 35 rom tamuk chatlaga Lungkang Sukna amasung Tuishamol waterfall ani SC leibani matam kaya gi mamang dagi Aimol kalup na khundare ba pham asida mahup sagi phajaba kaya leirami masigi manungda Tuishamol turenda itin pham oiriba Lungkang Sukna amasung Tuishamol haina khangnaba waterfall ani asisu amani waterfall animak ase yamnasu lapna dabana miyamna yengbada hena puning singsinapam su oiri waterfall animak ase matam amadade ising yamna kanna kaptharaktuna Tuishawrok turel ase ising ningthina leirami waterfall ani ising ningthina saithraklami waterfall ani ase sidagi lakpa isingna Tuishawrok Turelda tar matungda Aimol area da low pari sahum samri gi ising pari ising piri waterfall ani asigi manungda Tuishamol hariba waterfall asigi awang mana sarawna phut humpu dagina humdra rongi changda waramba yai waterfall asimadi horok phamda uwa marang kaina haudrabana nongju thagi matamda natrabadi waterfall asigi phajabasi ubu phangdre atai matam dadi ising thina leite adum oinamak Lungkang Sukna hariba waterfall asidi nungsap anigi marakta phit yangkhairom wangna ising saitharakpani masidi sathok sasinda khara khudong chadrabasu matam pumra ising adum lei Manipur lenga ke forest department na miyeng sangbiduna hariba maham sing asida uwa yanthat pa thingba amasung umang yokhatnaba akhannaba thorang amasu pakhathaningi haina mahang phongdokhi Muiting Rengna Kata Adon Hai Manipur Langa Kisimista and Birena Lusing Libalanga Asina go to hills Nesingba Akanaba Torang Kaya Paket Piduna Singtam Manana Sapot Minanaba Tabak Torum Kaya Paket Pidaba Asidamak Yam Tagat Say Masigi Sapot Torang Asigi Manungsana Lungkang Sukna Amasung Tuishamol waterfall ani asi Yeng Balakpa Miamda Hena Kungsanaba Tuishawrok Turelgi Torban Singkong Asida Lambi Ama Niktina Sengat Piduna Miamna Mapung Pana Miang Napam Oinaba tourist spot ama Oina Sengat Pinamasu Manipur Gis Minister Gi Puning Singsilakle Kongsat Aduda Asumgi Assembly Speaker Thangsa Aimol Asumgi Information and Public Relations Secretary William Aimol Amasung Aimol Numaiwar Gi Chairman CS Lina Aimol Su Saruk Yaki Aduna Yaragadi Hujik Matamgi Matung Inna Lampok Philapa Upok Philapa Si Asibu Yengsin Bo Oina
यारगदी नुक्सीबीदुना हाइरिबा वाटरफॉल असिबु खत थौरांगदा हप्पीरे हाइरगा अखोइगी उ वा सिजोलगा मतिक चाबा मफम हाइबदु ओहनबियो हाइना आइमोल ट्राइब प्रेसिडेंट एस मुनथुइरेंगना मयामगी मीडियागी ममांगदा फोंदोक्तबनी इम्फाल ईस्ट डिस्ट्रिक्ट की मनुंग चना लेबा लमलाई एस की नोंग्रेन सिंगनुखोक जीपी की वार्ड नंबर 7 नोंगदम की MG नरेगा की थबक सुबगी खुसुमन लेबा की वानरबा मतम मसिदा हौजिक फावबा पिबिद्रे मसिदा मरी लेनबा सिंगना डिपार्टमेंट ना यंगसिनबिदुना नोंगदम की जॉब कार्ड होल्डर सिंगदा यंगसिनबिनबा नोंगदम की जॉब कार्ड होल्डर सिंगना अपील तरुकली कक्सिंग डिस्ट्रिक्ट की मनुंग चना लेबा तेजपुर लौ उकाई तकपा सन्नाब अनि इलेक्ट्रिक सिंगबद सिरे हाइरी थौदोक असगी मतांगदा फंगबा पावना हाई MSPDCL ना प्रीपेड की वायर तिंगबद सेक्शन हौदबदगी इलेक्ट्रिक पोस्ट मई कनेक्शन लेरकपदा पोस्ट अदुगी मखादा लौ हुननबा उकाई तकपदा इलेक्ट्रिक सिंगबदगी सन अनि दु सिखिबनी सनबु अदुना सिनिंगचिता हिंगौबदगी हॉस्पिटल पुखतुना लाइकन नखरे वाखोंग पुलिस स्टेशन कोनबा तेसुल मखा लेकाइदा ngasi ayuk pung 3 rom tarakpada matamda thawdo du thokibani laibak thiba thawdo aduda siningsikta hingorwa mioi adu lekai adumakta dagi wairokpam samajit sahi kuntha taruk apokba W Sekhar kawi ma hojik kaksing da leba community health center da laikanari thawdo asigi matangda lekai gi mioi amana phongdrokpada tespur khulgi oina MSPDCL na ngasidagi tha mari manga romgi mamangda हाना लेरंबा इलेक्ट्रिक वायर अदु लौथोकलगा नौना प्रीपेड की वायर अदु तिंगलंबनी मतम अदुदगी हौना कंपनी ना नौना तिंगलिबा वायर अदुगी पोस्ट खरदा इलेक्ट्रिक कनेक्शन लेबना मनाक संगलुबदा मैन सिंगले हाइदुना लेकाय मियामना कंपनी असिगी मरी लेनबा सिंगदा कंप्लेन तौखी अदुबु ngasi फावबा मरी लेनबा मियोय अमतना हन्ना यंगसिन बिदना लेरिंग सरक असिदा समजितना महाकी लौफमदा लौ हुन्नबा संपोट होइबदा पोस्ट अदुगी मनाक नगदुबदा सन अनिदु मैन सिंगदुना खुदकता सिखी लोनेना समर्जिना मैन सिंगबा औरकपदा सोंगथोक हौबदगी लेकाय मियाम संगदुना कनमंगबखिबनी मरमसिना असिंगबा थौदोक असि मखाताना थोक्तनबा MSPDCL गी मथक्ता लेंगाकी मरी लेनबा सिंगना मियंग संगबिदुना सेराक पिबियु अमदि सिखिबा सन अनि सिगी कंपनसेशन सु सबचाना पिगदबनी हाइकी अमरोमदा ngasi थौदोक असigi matangda waikong police station asu case ama lokhatuna thigatpa hokre hairi department da yamkan haijadana khoi asigumba mai tarating ni thabakse khoi pangthok sagibani tawbirambani adubu pool khara marak sida mai chatpa khotpa yarakpa torpa sida khoi na department da yam toina haijagiba lei masi yaga damta yam thuna yang tawbi khotbiyo na khoi yamkan haijagiba lei ado makhoi na COVID-19 gi सिंगमा प्रॉब्लम सिगा मरी लेना मोय खरा नेग्लेक्ट तौबी हाइगद्रा नत्र कंडीशन यादब हाइगद्रा समाय तौदन लाक्पीदना मरक सिदा सिनब साबी थाबसे तौबीगिदबदगी ngasi प्रॉब्लम सि थोकने Manipur University da kana kana musingna thabak thorom pangthokpada Manipur University Students Union musubu nuksibibadagi amadi khudong saba loningbadagi union asigi ming baksin bidanaba musugi president na thokpa serol man khangalakli serol sida palibadi haukiba jun gi tang 10 da miyoi kharna ahum suba irei pak iramdam ningsing seidam thoromda musuna sinbani haina union asigi ming sina kibdu thorom ado pangthokpada union asiga mari lenade amadi thorom asi sinna warep lokhibusu leite kanago musingna musubu lana sinabiganu karigumba afaba thabak tawningba leragasu musuga hana tanarga hena mapung phana tawnaba union asida hana tathok tasin tawbinabasu musugi makedagi khangalakle मनम फाउदबा मदे महाउ खंगदबा सिसु कोविड-19 की लायोंगनि हाइना क्लिनिकल मैनेजमेंट प्रोटोकॉल की डॉक्यूमेंट पल्ली कोविड-19 की अतई लायोंग सिंगदि लाहौ साबा लोक खुबा सोर होनबा वाबा हक्सांग सोक थबा थबो मिदगी लोक थोलकपा मसलदनाबा खौनाव कंग ममुसुंग खोंग हामनि कोरोना वायरस की महिक पुबा मियोय अदुगा हक्थेंगना वारी सानरिङाइदा लोक फुरकपदा यावरकपा वायरस सिंग अदु लैमाइदे तादुन लैबे मतमदा मदु सोकबदगी लैना असि वाइनरी हाइना हेल्थ मिनिस्ट्री ना थोकपा सेरोल पल्ली मियोय अदुगी मिट नाटोन नत्रगा चिन्या सोकलुरबसु लैना असि लौनपंगामी कोविड-19 थेंगलबा ngamba वैक्सीन सु हजि फावबा पुथोकपंगमद्रि हाइखे हाइबा लायोंग सिंग असि लैबदि खुदकता डॉक्टर का तानगदबनि हाइनसु मिनिस्ट्री ना फोंदोके
हेल्थ मिनिस्ट्री ने पीबा रिपोर्ट की मतुंग इना ngasi अनोबा केस लिसिंग त्रामा थोइगा चामरी यांखै निपान लाखी अपुनबा केस लाख अहुंबा लिसिंग निपान समापनगा मौद्रागा हुंदोई सुरे सिखिबना लिसिंग निपान सानिपान मरफु मरीनी महाराष्ट्र दा पॉजिटिव केस लाख अमा हेनख्रे हाइरी इंडिया चीना की ngafaiदा उंखनब लेरमदु यानबा पोरखरे हाइना आर्मी चीफ जनरल एम नाराभाने ना हाइकी मांग मखा ताना फोनु खिबदा लेबाक अनेगी कॉप्स कमांडर की थाकता वारी सानरबा मतुंगदा लोकल की थाकता सु लेबा कमांडर सिंगी मरकता वारी सानकी जनरल नाराभाने ना देहरादून दा लेबा इंडियन मिलिट्री एकेडमी IMA दा पांगथोकपा चामग निफुतरु रेगुलर कोर्सेस एंड चामग मापन टेक्निकल ग्रेजुएट कोर्सेस की पासिंग आउट पीरियड सु यंगसिन की नेपाल का इंडिया की मरकता असेट मरी लेने हाइबा वाफम सु जनरल नाराभाने ना फोंडो की जम्मू एंड काश्मीर की फिल्म सु फगले हाई की नुमित तरा दगी त्रांगवानी फावगी मनुंगदा टेररिस्ट त्रांगवा हेना हाटख्रे हाइन सु मांग फोंडो की चीना की बेजिंग दा अनोबो कोविड-19 की केस तरुक लेरकपदगी सिटी अदुगी मफम खरदा लॉकडाउन तौख्रे लोकल ट्रांसमिशन लाकद्रा हाइना मियामना मिपाइनबा पोनकी हाइरी साउथ बेजिंग की फेंगताई डिस्ट्रिक्ट ता लेइबा मियोइसिंग बयुमदगी थोलकपसु थिंख्रे अनोबो केसिंग अदु अनकपद लेइबा मिट योनबा कैथेलदगी संद्रोकपा वरंगमनि हाइना सिंगनरी हौकिबा सहीदा 1 दगी हौरखिबा लाइसत अदु पाक्तकना अमदी यामना कनबा स्ट्रिक्ट लॉकडाउन तौना लाक्सिन मंगमखिबनि हाइरी ngasi लाखिबा अनोबा केस तरुक अदु जिनफारी मार्केट ता थबक सुबा मियोय अहुम अमदी कैथेल अदु दा पोसे लेइबा लाकवा मियोय अमनी अदुगा अनीना सिना मिट रिसोर्स सेंटर की थबक सुबा वर्कर नि हाइरी हजिक अरोइबदा मरोइ पावमन पिजरी इम्फाल वेस्ट की मैत्रम दा हांगबा अनोबा कोविड-19 केयर सेंटर ngasi चीफ मिनिस्टर एन बिरेना एक्शन क्रे बीजेपी लेंगाकना अनि सुब टर्म की शासन तरोपा सही मपुंग फारकपगी थोम पांगथोखरे लोइनना लुंकान सोकना अमसुंग त्रिसामल वाटरफॉल टूरिस्ट स्पॉट ओइना सेमगतकिनबा लेंगाक पुनिंग सिंगसिलकले ngasi gidi param sanok saba matang sir lojere miyambu amukana khurumjari